Manipur gi Mapham Kayada Myanmar Macha kaya Leisille Haibagi Wathok Lakle Myanmar Macha Marifu Narol the Kundasi Lamba Thengnavadagi Churasanpur Police na fare Miyam gi mihuna lengak pagi kanglon namduna thupsilaga military junta gi lengak lingkraba Myanmar da hauji thokliba I nai tana bagi thokdo kaya na maram oiraduna Myanmar Macha lising amagi mathakta Manipur gi tongan ba Mapham kaya marumda saidang duna leire Myanmar Macha singadu Manipur lengak na refugee ni haina sakhang davana maram oiraduna makhoi lon thupna makhoi ga lol tinaba Manipuri Macha singi yumda natraga makhoi na khangba Mapham da saidang pham lawraga leire Mitop miyan sa mayam ama changsilaktuna Leisille haiba pau phanglagasu nahal makai di Manipur lengak na makoibu usinadana lakhe marak asida tangdu leitadarba Myanmar leibaktage logi wangbada Manipur da changsilaktuna narol da khundasilamba Myanmar Macha marifu ngarang Churasanpur District Police na Mapham kharadagi phagat pangamkhre makoi marifu ase ngarang Chief Judicial Magistrate Churasanpur gi court puthoklaba matungda July mari fawbo police custody remand lawkhre Police tagi fangba paun hai Myanmar Macha kaya marum Manipur gi tongan ba Mapham singda sangsilakle haiba pau phangbadage Churasanpur Police Station gi team amana ngarang ayuk pung 9 lom tarakpada drive sa thakhe Police ki team maduna Churasanpur District ki manungsan laiba ngathel kan amade balbeng hai riba khulsing asida operation chathabada han bagi oina Myanmar Macha nifu phagat khe makoi faraba tungda makoi ga punna thabak tawminaba sing kadai waida leibage haibagi wahang pahong chatharaba tungda Atopa Myanmar Macha nifu amasu Mapham amada leirambadagi phagat pangamkhe paw asina makata na hai police na faraba Myanmar Macha marifu adugi manungda nupa kun manga nupi kun thraga manga amasung angang kun yaure makhoi lanai yum kharada tangai fadaba kharkhak mapan thokpa natana atai ayamba yum dudagi mapan thoktuna leiramkhe paw asina makata na hai makhoi bu sangjapam piriba kangbu aduna Myanmar Macha sing adubu iyong panduna firol sahalle makhoi na saba firol sing adu lalon bakangbu man lawraga Churasanpur gi market ta yolle makhoi loina mag sathok chasin tawba natabanina Mapham adwai da miyoi khara khakna makhoi bu khangba natana ayamba makhoi lei haiba khangba ngamkhidei Myanmar Macha marfu adu ngarang numit jungba matungda Chief Judicial Magistrate Churasanpur gi court puthokhe masagi chahi 13 rom suraba nupa macha ani amade district asigi observatory home da thamnana ba yathang pi khre aduga tai angang sing adudi piklibanina Mama singa loina laiminana pakhangan khre masing yambanina makhoi police ki lockup ta thamba chandabana maram oiraga district council gi home da punna thamli haina su makha tare marakasi da Tengnopal district ki More sub division na Myanmar Macha kaya marum narol da changsilaga Leisille haibagi wakat lakpadage ngarang nungthil More police station ki team kaya marum na More town manungda Myanmar Macha sing leitana ba amasung changjapam pidana pakhangan khre More police station ki team maduna maikai adom da Myanmar Macha singa punna laiminadana ba amasung makhoi ga punna pot sa yon ba khudakta gi lep kadavane karigumba makhoi ga punna laiminaramba thoklagade logi oiba chapchaba thabak laukhutkani haina su akanba warning pi khe thajaba yaba Mapham dagi phangba pauna hai More sub division gi Mapham kaya marumda Myanmar rom dagi lona sangsilakpa miyoi kaya marum yum kai saduna khunda leita ba hauna khre makhoi gi thabak thoram sing adu More da khundariba civil society organization amatana thingnana ba hona de masigi su mathakta police personnel sing da su Myanmar Macha sing changsilaga leire haibadu takthokte chawrangna Myanmar Macha lising amarom More sub division gi manungda leiramba yai haina panare faraba Myanmar gi citizen singbu nungsina loina biyo Churasanpur town gi Mapham amadagi ngarang ayuk phagat khibadu miyoi bagi minungsi yanglaga nungsina loina binaba mari leinaba sing the citizen committee Manipur CCM na appeal tawkhre committee asigi convener Bablu loitong bamna khuyek piduna thadorok pa cherola man hai ngarang ayuk phagalaba Myanmar ising adu numijung ba phauba chak pijadaba na maram oiduna awa ana kaya marum loinei haiba pau phange masina pikli bangang singda awa ba pire ngarang nungthil atheng ba phauba da makhoi sing ase magistrate amata da puthok pi de Myanmar da hojik chauna ungkhara ba thokpa maram na Myanmar citizen sing adu Manipur da chensilakli bane makhoi gi right sing adu mapung phana phangan gadaba ne makhoi bu refugee natraga asylum oina international human rights standard ke kanglon matungi na thamgadabane makhoi sing asi illegal immigrant oina yengba chumloi Mizoram government na honariba asigumba Manipur lengang na suwapam asi yamna lumna lawduna refugee singi oiba chapchaba chana pathap sing adu ngang na chatpa mathau tai miyoi sing asi refugee natraga asylum seeker ama oibage saktak se sing piduna designated center singda Myanmar gi irang adu loidriba phauba thambina ba thaurang paikhat kadabane
Myanmar asi Manipur ga sanglaba ngamkhagi saruk ase thangnana leibada natana puwari gi tangka kayada matam sangna mari leinaduna laklaba leibak amani hainasu cherol asina makha tare tipai muk yauna no ba hydro power project sing paikhatlaga nei Manipur da hydro power project tagi mai megawatt lising ani hena puthokpa ngamba potential lei masi athuba matamda loisinduna mapan lamda mai yonana ba thorang tawri haina Manipur lenga ki power minister thongam bisojit na phongdokre Wapham asi Manipur State Power Distribution Company Limited MSPDCL na sinduna Hotel Classic Grande da pangthokiba Northeastern Region Power Committee NERPC gi nifuga mga suba Commercial Coordination Subcommittee meeting CCM da phongdokhiba nei Minister na makata na hai Manipur da may gipibam aduki matik phatlam day mahak na power minister oirakpa matamda state asida power generation project amata lairamdaba amasung atopa lamdagi may layduna sizinarambada nungaitaba phawkhe adubu ngasigi oiriba phibam asi yaurangna bohonabada chauba singnaba amade oikhe haujiksu mapandagi atangba mamalda mai layduna miyamda ahongba mamalda phanganba sina maigi tarif khomgatlabasu company dadi awaba dumak mayoknaribane thonga mondumda eviction lepnaba court na khangan khrei thonga mondum reserve forest da laingak na eviction tawnaba paikhatliba thabak ase tha ani lepnaba High Court of Manipur gi Justice Hanthem Bimolna tha asigi kunga tareta khangan khrei Reserve Forest asigi manungda leriba miyoi singi maraktage miyoi taraga mathoina petitioner oiduna tharakiba petition ama court asina khanaraba matung petitioner singi maikidagi mari lenaba official singda pisinkiba representation adugi aroiba wayel ama tha ani gi manungda loisindriba phauba eviction tawbagi thabak asi lepnaba khangan khibane court asida petitioner oina loitongbam Deven langam nungsisna loitongbam inauksa amom Deven loitongbam manihar th borojau S. Bisorup, Maibam Inaw Bikuman, Yambem John Menjoy, Amom Bisojit Amade, L. Amuna, Writ petition ama Tarakivane, Case Asigi petitioner Singi Maike the Advocate and Bupen Maite Amade, and Avi Singhana Leple, Loiner Respondent in the Union of India, Ship Secretary, Additional Ship Secretary Forest, Principal Ship Conservator of Forest and Head of Forest Force, Divisional Forest Officer, Deputy Commissioner Amadi Subdivisional Officer na Oide, Petitioner sing asina Reserve Forest asigi manungda leriba miyoi chamri gani fumathoi gi mahut sinduna makhoi bukakching district ke wangu gram panchayat manungda leriba other traditional forest dweller ge status PBU haina mari lenabo authority singda representation ama pisin khrebasu thabak oina pangthoroktre masigi talag asida divisional forest officer Thobal forest division na petitioner sing asida eviction tawnaba so close notice ama tharakhe Loinana notice adu tharakhibagi numit 8 ni phawbagi manungda mafam aduda eviction tawroidabagi maram singsu pikhalakadabani haina khangalakpaga loinana eviction gi thabak thoram sing paikhatpa horgani haina khangalakhe court asida petitioner gi council ge maikaidagi petitioner sing asina mari leinaba ek amadi rules ki makhada other traditional forest dweller ge status PB na bathakiba representation asigi chapchaba ama khangdriba phawba eviction tawbagi thabak asi lebhan bina bathamkhe Amarom the respondent gi council gi maike de gisu hojik phawbagi oina eviction gi thabak sing chathaba leitri haina thamkhe maike anima ki wafam taraba tungda court asina respondent number 3 dagi 7 phawbada leriba official sing asida petitioner sing na hanglakhiba representation adu order asi phangba numitagi hauraga tha ani gi manungda khangan gadabane loina na other traditional forest dweller gi representation adu dispose tawdriba phawba eviction gi thabak ama chathaba yaroi haina khangan khe Thobal Moijing the drug factory hang bada senabani haiba miyoi manga fare Thobal district police na district asigi manung chanba Thobal Moijing ge Mina Kaithel manakta haukiba tha asigi taraga mari da thugai khiba drug factory ama chalai bada senaba nupi ahum yauna miyoi manga phagat pangamle namthak tawduna sel lokthok lamba fraudster ani police remand lokthakre social media platform da pot yon sinaraga namthak tawduna sel lokthok lamba Rajasthan dagi fraudster ani ngarang chief judicial magistrate Imphal West court na numit 8 ni police custody remand lokthakre court asina remand lokthakra fraudster ani adudi Rajasthan ge Kuratali village dagi Jakar Khan sahi kungamanga amade khulasi maktada leiba Fakru sahi kungamapan ne makhoi animak Rajasthan police ka khusamnaduna cyber crime police station ki kangbu amana phagalakpa ngamkhibane aran mamawong da thajahanduna yamlaba senpham lokthokre haina cyber crime police station asida khoyathong polem laikai dagi RK Dinesh Kaubam yo yamana tha asigi taraga tareta iba complain ama tawrakhe mahang na pisilakiba complain adu hai Imphal airport ta CISF oina thabak tawbani haina masak taksaba miyo yamana social media da mahaki posting mafam hongbana maram oiraga polam sing adu yonthoklage haina thagalakpa thengnakhe
Tungda complainant asina pot yonanaba thagalakiba miyoi asida pau phaunuraba matung thengkhang naina senphamsing hapkhe adubu senphamsing asi hapsinkraba matungda laigidoriba polamsing adu yaurakhidabane. Police na fagalaba miyoi sing asidagi mobile phone ani yauna SIM card singsu phagatpa ngamle haire. Urea har sing kanada pikhrabage haiba miyamna yengba yagane. Laingaki Agriculture Department na lamdam sigi lawmi singgidamak pusilakliba urea har sing asi kanada amade kadaida pikhrabage haiba sing asi state ki har gi account da yengba yagani haina Agriculture Minister Thongam Bisojit na phongdokre. Hiram asiga mari lenena minister ga pau phaunabada phongdorokpagi matungina kanagumba political party natraga miyoi ama hektana lamdam sigi lairiba urea har gi account sing yengbada department ki maikaidagi ayetpa amata laite. Manipur gi puwari da hanbo in lawmi singgi hena phibam phaganaba state ki thakta farmer midcom interaction program ama pangthokpaga loinana numit aduda state asida har gi wathok lehelloi. Law sengna uriba lawmi singdadi har pigani haikibadu mahaki lengdraba wafamni haikhe. Chahi asigi oinasu monsoon season ngana yaurakpaga nongana tarakpasina maram oiraga July August aduaida sisinagadaba urea adu June tha asida piu hairakpane adubu state laingaki maikaidagi mangjoknana urea chingsinduna thamhaubana urea piba ngambane department ki godown da urea bag lakh amaga lising nifuga taruk leire. Haujiksu makata na har sing chingchinba leptri maramaduna urea gi awaba leiroi haina khalli haikhe. Agnipat scheme da Congress party na politics sanare. Agnipat scheme da Congress na politics sanaraga leire. Makhoina leibak langhanana bathawak chathaduna leire. Congress na tabam yamna de scheme asibu afaba scheme ni haina lawbaga loinana pungning thogatnari haina BJP ki National General Secretary CT Rabi na phongdokre. BJP office ta pangthokpa paugi mifamda CT Rabi na hai Agnipat scheme asi leibak asigi nahasing da thabak pigadaba yamna phajaba scheme ne. Khunai asida kanaba purakadaba scheme asigi kanaba phanglagani haina miyamna thaganare. Jojo Rajkumari bu harau tayamna okre. Tunggi asa chauna leiba sanroi kaya makhoi na pamliba panthung yauba ngamdana loisinba kaya ne. Mai paklaba matamda mateng tobibagum tunggi asa chauna leiba sanaroi singda laingakna mateng pangbagi pau tapna taba phangle. Masida laingak khakta inthokpagi mahuta leibak miyamna angamba mateng pangminana bahona si haina RPI Athawale gi National General Secretary Mahesh Thaunaujamna haikre. Wafam asi Kaisampata leiba mahaki mayumda tha asigi kungamari da Delhi da pangthokiba metric fight night 9 da mai paktuna lamdam sigi mai purakhrabe Cobra Queen haina mingthon phangkhrabe Jojo Rajkumari taramna okpagi thoram da phongdokibane mahakna hai masagi hona zamanna mai paktuna Manipur gi mingchat purakpa ngamliba sanarusing laingak amade miyamna sogatpiduna pungning thogalabade malem gi thakta namthabinaba leiroi lamdam asi art and culture amade sports na malem da saktakli haina su sanaroi singge ningba thunganbade ngasi su ngamdre haujiki laingak asina mai paklaba sanaroi kaya laingaki thabak piduna mateng tawba hongnarakle adubu tunggi asa chauna leiba kaya makhoi na pamliba panthung yauba ngamdana luisin khiba kaya ne. Covid ki active case masing 13 yaukre. Manipur da hogiba pung kunmari asigi manungta sample hompuga manga test tawbada miyoi ani positive oiba thengladuna positivity rate chada 3.1 yaukre loinana state asigi active case 13 yaukre. India da Covid sandokpagi sang wangkhalakpaga iroinana laingak na nauba kanglon semkhre. Haukiba chayol khara sida India gi tongan ba state khara da Covid laisat sandorokpagi sang wangkhalakliba amade harau kumai gi thoram kaya marum naksilakliba sigi yenglaga state singna ngakna chatkadaba kanglon kaya marum India government ki Ministry of Health and Family Welfare na semkhre. Hiram asigi matangda ministry gi Secretary Rajesh Bhushan na state singi chief secretary sing da thaba i bacherol amada hai laibak asida Covid laisat ki phibam khara makai laksin ba ngamlurabasu haukiba chayol khara sida laisat asi sandorokpagi chang wangkhalakle masigi su mathakta lakadoriba tha amani asida laibak asigi oina miyam pungadaba harau kumai kaya marum su leire. Asigumba thoram sing asida laisat asi yariba makai sandoroktanaba state singna akanba section thorang laukhadoba yamna tangai fade maduna trabadi matam kaya changna laisat asibu laksinana bahonariba pumnamak aremba tagane maram asina Covid oiramba yai haina singnaba yaurakpa matamda test tauba positive oiraba singi naksinaramba singi khongul liba naraba singbu ningthina layengba amasung vaccine kapagi khongjel yangkhananabagi pambai sing asi sizinnagadabane. Cherol asina makhatana hai lakadoriba harau kumai sing asigi yanglaga state amade union territory singda pangthokpa miyam tinba thoram singda vaccine mapung phana kapthoklaba miyoi sing khaktamak punba yanaba thorang paikhatgadabane masigidamak miyamda matik chaba awareness pigadabane loinana tongan ba mafam sing khangatlaga random test tongna ba thorang tawgadabane
मियाम तिनबा थौरमसिंगदा सरुक यागदौरिबा हेल्थ केयर वर्कर्ससिंग अदु कोविड की लायोंग अमता लैतबा मियोइसिंग ओइगदबने अहल ओइरबा मियोइसिंग मसागी अनाबा लैबा मियोइसिंगदि मियाम तिनबा थौरमसिंग असिदा याउरोइदबने लाइनिंगी ओइबा खोंगचतसिंग असिगिसु यारिबा मखै मी चिंदनबा लंबीसिंग याथोक्तुना थमगदबने थौरमसिंग असि पांगथोकपा मतमदा मांगजोंना हेल्थ डिपार्टमेंट का खुसमनदुना खुदकी ओइबा अथु अकाई याउरकपा मतमदा थेंगनबा ngamnaba सिनगदबने थौरमसिंग अदुबु सरुक याबा लाक्लिबा मिपुम खुदिंगमक फेस मास्क सिजनहनगदबने मियामना तोइना सोकपा मफमसिंग अदु इतततना disinfection कापथोंनबा होनगदबने मसिदा डिस्ट्रिक्ट एडमिनिस्ट्रेशनसु अकनबा मिजेंग चंगदबने हराव कुमैगी मतम असिदा स्टेट गवर्नमेंटनसु मिकुप नाहुमसिंगना लैदुना लाइसेट असि पाक्तंगना संदोकहनदनबा तंगाई फदबा सेक्शन थौरांग लौखतगदबने चैरक असिदा पामदबा थौदोकसिंग थोक्तनबा अना लायंग संगसिंगदा कोविड लाइसेट लायंगनबा हिदाक लांगथक मेडिकल ऑक्सीजन खुसु खुलाई अमसुंग एम्बुलेंसना चिंगबसिंग थौरांग तौदुना थमगदबनि हाइनसु चेरोल असिना मखा तारे सैयद नुरुल हसन हेल्थ प्रोटेक्शन मिशनना सही मरफुगा मरी सुरबा अहल अमसु मिशन की कानबा फंगनख्रे खेत्रीगांव असेंबली कॉन्स्टिट्यूएंसी की एमएलए सैयद नुरुल हसन की थागी तोलोब अमदी अलावेंस पुमनमक एसी असिगी मियामगी दमक कथोक्तुना हौकिबा सैयद नुरुल हसन हेल्थ प्रोटेक्शन मिशन की मखादा मसागी चही मरफुगा मरी सुरबा मियोयमा ऑपरेशन तौदुना गोल ब्लैडर दगी नुंग लौथोकदौरी हाइरे जेनिम्स द मियोयमा लैखिदबगा मरी लेनना इरांग थोख्रे इम्फाल ईस्ट डिस्ट्रिक्ट की मनुंग चन लैबा कोंगबा मखा नंदैबम लैकाइदगी पुयाम अंगौ कौबा मियोयमा ngarang जेनिम्स हॉस्पिटल दा लैखिदबगा मरी लेनना इमुंग मनुंगी माइकेदगी इरांग हौरख्रे थौदोक असिगा मरी लेनना इमुंग मनुंगदगी फंगबा पाउदा हाई पुयम अंगौ हॉस्पिटल असिदा लायंग लमलबा मतुंग डॉक्टरना युमदा पुथनबा हाइरकपदगी युमदा लैरुरे तुंगदा महाकी चेकअप मतम यौद्रिंगैदा अनाबा हेंजिलकपदगी हॉस्पिटल असिदा पुखलकलबा मतुंग डॉक्टर अमसुंग नर्सिंगना थौसाबा वाटपदगी ngarang लैखिदबनी हाइना मराल सिरकले हिरम असिगा मरी लेनना जेनिम्स की डायरेक्टर फोंदोरकपगी मतुंगिना मियोय असि लैखिदबगी मतंगदा इंक्वायरी तौरगाने लोइनना चेनरम्बसिंगी मथक्ता एक्शन लौगने पेशेंट अमदी डॉक्टर सिंगी मथक्ता थोकलिबा वाखल तानदबसिंग असि थोगनदनबा अकनबा मवोंगदा होनरी हाइखे नेशनल हाईवे की मतंगदा आरके जाइसनागी वाहंग NHIDCL की पाउखुम ट्रकसिंगना पोट हेना पुबदगी लंबी की फिबम सोकपने NHIDCL लंबी फजन सेमद्रगा ट्रकसिंगदा ताइसनबा याबा ngamloi TDC नेशनल हाईवे 37 इम्फाल जरीबाम लंबी के फिबम सोगलिबासे लंबी असिदा पोट हेना पुबा ट्रकसिंग संगसिनबदगिनी हाइना NHIDCL ना लंबी असिदा चलिबा ट्रकसिंगदा चार्ज तौरदुना इरंगथोंग चहीसिगे डिसेंबर फाउबदा लोइसिननबा होनरी हाइरे पैरांगखोम बाजारदा लेबा आरके जयसनाना नेशनल हाईवे 2 अमसुंग 37 नोंजु थागी मतमदा ngaiak leitana thingबगे मरम पिबिनबा प्राइम मिनिस्टर दा अइबा चेरोल अमगी पाउखुमदा NHIDCL गे PMU नोनेगे डिप्यूटी जनरल मैनेजर पे प्रमोद राय श्रीवास्तवाना लंफेल पात लैबा ऑफिसर क्लब के ट्रांजिट हॉस्टल दा लैरिबा NHIDCL गे RO इम्फाल की एग्जीक्यूटिव डायरेक्टर P दा अइबा चेरोल अमदा पल्लिबा वाफम दे NH37 असे BRO दगी कुमजा 2017 दा NHIDCL ना पाइरकपने NHIDCL ना लंबी असिगे मेंटेनेंस की दमक कॉन्ट्रैक्टर हापतुना चही अनिरोम असिदा मेंटेनेंस चथदुना लाकले किलोमीटर चनी गा तरागा निथोय सांगबा लंबी असिगे मनुंगदा किलोमीटर चनी दे चिंग लंबे ने लोइनना लंबी असिदा लैरिबा थोंगसिंग तन कुंदगी हेना लानबा यादबा फिबम दा लैरमखे NHIDCL ना इम्फाल जरीबाम सेक्शन असे नेशनल हाईवे की स्टैंडर्ड दा पुथोकपगी थबक चथदुना लाकले बाराक अमसुंग मक्रू थोंग साबा लोइख्रे लेन मरीगे थोंग अमा इरंग तुरेल की मथक्ता सागतपगा लोइनना मसी चही असिगी मनुंगदा लोइसिनगनी हाइबगी थाजबा लैरे हौजिक लैरिबा लंबी की फिबम असिदा पोट लुमना पुबा ट्रक कया चटले हिरम असिगा मरी लेनना NHIDCL ना मणिपुर लैंगाकता तकनदुना लंबी असिदा चटलिबा पोट पुबा ट्रकसिंगना पोट हेना पुरीबा सि थिंगबिनबा हाइजखिबा लैरे लोइनना हाई कोर्ट ऑफ मणिपुर नसु गारी सिंह पोट हेना पुबदा अथिंग थमखिबा लैख्रबाने अदुम ओइनमक फना यामना कन्न होनरबसु लंबी असिदा पोट हेना पुबा गारी सिंह थिंगबा ngamdabana मरम ओइरगा लंबी असिगी फिबम सोकपने लंबी फजना सेमद्रगा ट्रक सिंगदा ताइसनबा याबा ngamloi TDC नेशनल हाईवे इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड NHIDCL ना इम्फाल जिरीगे लंबीबु नेशनल हाईवे अमगे लाइफम थोकपा क्वालिटी यौना फजना सेमद्रगा पोट पुजरीबा ट्रकसिंगदा ताइसनबा याबा ngamloi ट्रकसिंग पोट हेना पुबगी वाफम लैते हाइना ट्रांसपोर्टर एंड ड्राइवर काउंसिल की प्रेसिडेंट H रंजित ना फोंदोरकले मणिपुर यूनिवर्सिटी ऑफ कल्चर बु सेंट्रल यूनिवर्सिटी ओहेननबा तक्सिल्लो महिरोय लुप्तरो मणिपुर यूनिवर्सिटी ऑफ कल्चर बु सेंट्रल यूनिवर्सिटी ओहेननबा लैंगाकना तक्सिल्लु हाइना महिरोय लुप्तरो अपुनबा इरैबाकी महिरोय सिनपांगलो एम्स
All Manipur Student Union MSU, Democratic Student Alliance of Manipur DESAM, Kangleipak Student Association KSA, Manipuri Student Federation MSF amasung Student Union of Kangleipak Suki President singna punna khuyek piduna thadorok pachero lamana haire Imphal Municipal Corporation ki section officer mari thabak tagi lokthokre ama suspend tawre Imphal Municipal Corporation IMC gi apunba ward 27 gi manungda 9 thangmaiban assembly constituency da leiriba ward singda IMC na sathagi ba thabak thauram singda asoiba aranba kaya yauri haina ACSC gi MLA KH Joy Kisana Paugi mifam sing thengkhang nai na pangthokuna achumba sengba sing phongdokhibaga iroina na IMC gi maikaidagi Departmental Inquiry Committee semduna chatharakiba thihumbagi thabakta ahoba soiba kaya leiramba thengnabadagi lakhotpam thokpa thabak sing oina corporation asida contractual basis ta engage togduna sizinarakiba section officer grade 1 mari thabaktagi lakthokibaga loinana section officer grade 1 amana service tagi suspend tawkhre aroibada tabiriba pumnamakpu thagachari